नोंमै साबा अमा नोंमै मयामगा कोनना फारे असम राइफल्स अमसुंग चुराचांदपुर पुलिस की अपुन बुकांगबु अमना ngarang chathaki ba operation amada new lamka gi dorcas bengda nongmai saba nupa ama nongmai mayam amaga konana phaba ngamkhre nongmai saramba miyo adugi maming mang soleng se hina kunmari apokpa laikhidraba hauthelan kawi mahakna saramba nongmai singa dudi 12 bore gi double barrel rifle ama 12 bore gi single barrel rifle ani saba loisindriba 12 bore gi single barrel ama mechanism yaudriba 12 bore gi barrel ama punkhak paloidriba air gun ani barrel yaudriba 9mm pistol ani 9mm magazine saba loidriba ama trigger mechanism mari 12 bore gi butt amasung forehead guard ama 9mm gi ball round ani .22 gi barrel ama saba loidriba 12 bore gi barrel ama 12 bore gi mechanism ani nongmai saba gi partsing drill bit ani wooden drill ama phagat pangamki mahak churachaanpur police ta sinakre aduga topa pawmana lan delimitation tawwa chumloi loopsing mathang chahi da leibak asigi oina mikok thina ba sem saba loiraba matam asida chahi kungi mamang dagi aran ba census report ta dead back tawraga delimitation tawwa chumloi haina UPF akomloop UNACSU lipun amadi herikon na punna thadorok pa cherol amana hai Serol sinahai Manipur da hokiba decade khara sida aikoina demographic imbalance ama thorok pa mayek seng na uba phangle masigi mathakta masing thibaki thabak tawribo authority sing Registrar General of India amasung Census Commissioner dagi horaga yumthong khuding da mising thiba chatliba government employee sing phawbana maram kaya dagi kanglon chumdana mising thibaki thabak pangthogi loina namio section kharana su atamnana missing thiri bo official singda mapung phaba cooperation pi dabadagi asengba census ki result phangba ngamdabani mapam kharagi missing ka hena yamna census ki report ta hapsile masina lamdam basigi yelhumi singda chamamna ba thokna ba chawwa macha ma ohele hairi Serol sina makha taradun hai Manipur gi missing thibagi khwaiti gi chawba wa thokti 2001 gi census ta subdivision mapanda decadal growth rate mathang sina nipumathoi yankhai mari yankhai nipan humphumari humpumapan chamaga tara nipan chamaga kulumdoi amasung chamaga humpumapan phawba hengalakpagi report leiduna malemgi mafam amata ta thoktaba oithokpa yararoidaba mawongda missing hengalakhiba asini masidagi lawyer sing political party sing NGO sing amadi CSO kaya dagi kholau kaya lakhiba court phawba yongnarakuna Guwahati High Court ki division bench ki 2007 ki judgment amada hairiba missing ka hena hengalakliba subdivision sing asigi missing amu hana thinaba yathang phawba pi khiba leikhi masigi matung tarakpada technical amadi administrative ki oiba maram kya dagi subdivision mahapan gi manung dagi subdivision ahum khaki missing table da estimate tawraga subdivision ahum makta chada kuntha mapan gi chak manaba growth rate lehalaga census ki report finance oina phongki masina taklibadi subdivision mapal asidana tana atopa mafam singdana kaya yamna chumna masing thiramgani haiba asini samna harbada missing thibagi thabak asi kangon chumna pangthokidre haibani talag sida Indian Constitution gi marfu mari amendment tawduna 1971 gi census based tawraga pangthokiba delimitation lepkhiba assembly amadi parliamentary constituency singi seat masing hengat handana 2001 gi census ta based tawraga state amadi union territory singi assembly amadi parliamentary constituency sing nauna readjust tawduna delimitation tawnaba delimitation act 2002 shamlaki delimitation exercise asi karino haiba munna yenglabadi 2001 gi census ki missing thibagi masing amadi population expansion gi matungina lok sabha amadi state assembly gi constituency sing withdraw tawwa seat masing readjust tawwa asini lamdam asida khundamina riba phurup khuding na magi representation asi matik chana state assembly amadi parliament ta tawwa pamli hai maramaduna Manipur da delimitation exercise asi lakpa matamda objection tawgada ba phurup amata laite adubu missing de yenglaga delimitation asi census ta ki horaga 2011 phawda tawkhiba census singda 2001 amadi 2011 gi census ani asida abnormal growth rate leiba mafam kya yawsinduna lamdam asida khundaminari group singi marakta khusem gi oiba demographic imbalance ama lehele 2008 phawda India ki ayamba state amadi union territory singda 2001 gi census ta based tawraga delimitation pangthokre adubu Manipur da 2001 gi aranba census ta jumpham oirga delimitation tawba yaroi haibagi akanba ihau amadi wathok lakpadagi government of India gi ministry of law and justice gi secretary KD Singhana 2008 ki February Nepal da Manipur gi delimitation asi makha taba order ma thoktribu phawba thingzile haibagi serol thoki hairi
order asida mayek sengna palliba wafam kharadi ahanbada Manipur Pradesh Congress Committee amadi atopa political party kharana Guwahati High Court 2001 gi census asi lali haina writ petition ama 2005 ta tawrukpa gi matungina High Court na tarakpa order na Manipur gi delimitation asi suspend tawre haiba asini ani suba wafamna Naga People's Organization Senapati amadi atopa singna 2001 gi March ta phongpa census ki provisional order adu hanjin biu haina 2006 ta writ petition ama tawkhibadu Government of Manipur amadi political party singni yakhide haiba asini ahum suba wafamna Supreme Court na Guwahati High Court ki order stay tawkhre haiduna delimitation gi thabak amu hanna Manipur du paikhalabadi khundaminariba furup singi marakta amaga yengthina bathoraktuna social equilibrium kairakani haiba asini masigi mathakta Manipur de Imphal municipal area gi mafam khara natana atai pumba disturb area oina amadi Armed Forces Special Power Act apaspa 1958 chalairibana law and order gi problem kaya ama lakpa yai haiba asini India ki President ayaba pibagi matungina sahi sigi February 19 da Ministry of Law and Justice ki Secretary Dr. G. Narayana Raju na Delimitation Act 2002 gi matungina Manipur 2001 gi census ta base tawrga delimitation tawrga ni haina order thokiba amadi matung tarakpada delimitation commission semduna 2021 gi March phau gi manungda delimitation tawna ba pandam thamliba asidi 2008 ki Government of India ki phirep aduga yamna taiwan nare hairi sahi sigi February 19 gi order da amuk hanna delimitation tawna wa thawrang tawriba si Manipur gi security situation improved oire emergency activity hamthare law and order gi phibam phagale haiba si khakta ta yumpham oiri adubu asengbadi lalhobana sen khaiba amadi mihat mipundi lepte apaspa 1958 Manipur gi lokthokpagi wafam leite disturb area athumak oiri 2008 ta Government of India na Manipur da delimitation pangthokhibadagi khwaidagi maruoiba ki issue oiriba 2001 gi aranba census ki wafamdi sahi sigi February 19 gi order asidadi pandri India gi manungda piklabasu tongan ba furup kaya na punna khundaminariba issue kya punsinduna leiriba Manipur gumba lamdam amada government da miyam gi oiba representative person oina chanaba delimitation tawba haiba asi yamna maru oi adubu delimitation exercise asida asoiba yaukhiba matamda issue kaya loisinba ngamloidaba amadi anobwa issue kya tholakloi hainingai leite 2001 da tawkhiba census ke exercise asi Manipur gi oina village kaya amadi subdivision kaya da mapung phana tawkhi natraga tawkhide haiba asi 2011 gi phonglakpa census report asiga changdamnabada adumak khangba ngamli Registrar General of India and the Census Commissioner report matungina Maumaram Purul amadi Paumata subdivision gi census report adu administrative amadi technical gi oiba maram kayana cancel tawraba matungda subdivision sing asigi population gi sex amadi household sing gi estimated population oina calculate tawkhibani maram asina Manipur gi oina subdivision kayada matamduda administrative amadi technical gi oiba issue kayana asengba missing thibagi mahutta estimated population oina hapsile haibasi Registrar General of India and the Census Commissioner gi report tasu yauri haiba wafam thamlakli Hauzik 2020 gi sahi su loigadaba tha ahum tangaire 2021 da amuk missing thinabagi thorang tawbasu haure missing amuk thigadaba tha khara tangaire ba matamsida sahi kun gi mamangda thikiba aranba census ta yumpham oiraga delimitation tawgadabani haiduna delimitation commission semduna thabuk amuk paikhat pa haibasi logical oidaba hen problem thorkadaba Government of India na sinba thosil oigani maram asina Manipur da reasonable oiba achumba census ama pangthoktana dead back ta delimitation tawba chumloi 2001 gi census lan khiba amadi 2011 gi census so abnormal growth rate leiba mafam kaya yaubuna Government of India na Manipur gi oina 2001 amasung 2011 gi census ta base tawrga delimitation tawba chumloi matang asida paningba wafamdi Manipur lengak na India government ka delimitation exercise asi lakpa matamda India gi law na bind tawi haibadu subdivision kaya asigi estimated census ta adumak yumpham oiduna delimitation chatha halaga State Assembly amasung Lok Sabha gi seat sing asi hongdok hongjin tawada yagadori barana traga pali balengak asigi oiba kari phirep lawgadori haiba asidi Hojik leiriba phibam asida state government da CSO kayana kuina demand tawduna lakliba Manipur lengak ki oiba missing thibagi thabak yengsinaba demographic imbalance thoglakpa thingnabagi ahanba khongthang oina state population commission siamduna thabak tawhanbiu haina haikhibo wafam adu athubu matamda thabak oina onthokpiu 2021 gi census matamga chunaba mongda fingerprint eye scan singba biometrics data da yumpham oiduna Manipur gi delimitation tawnaba Manipur government amadi India government na thausil paikhatpa phagani hairi arobada pawilai news 3 da gi video ba yengdiriba khuding mapu thagachari